introducing everyone. Nasi ako tawag ba class online member may am siya ako do register member na muli namin. Do online member inda ID ni ba na ID ako adum toy na tawag ay tayo ko ba classing jo ay na post processing editing tawag ba na controversial no topic na tayo ko na ang tawag di tawag ba do sige da so nga mi bagi lakpi bagi agad sari ado yang ngasih makatan post processing har ba editing ko mayam june na le si ni maram dida ID kay hani si process sila thai ne do personality mga sai ge kay hani finally matam de tum photo editing ko ba tau dai na tra digital era of the I mean digital process ma tau bai wa ni just thai ne de ko ma post processing is the equivalent of the dark room from the days in short film hai thai ne de tau na lai na hai di dark room da di photo process to ba thai ne de chemical season na ga tau gi process to ba chap ma nei ba digital ko software season na bai wa ni hai di era ma la ni no ko sam hai ba ado hai di sida tau bai ai tau da bai ai tau da sui ai ha ba tang bu su le ba purist ka hai ba tang bu ma hai di in camera phang ba adu tu na hai di final wo da ni ga hai ba tang bu su le ado ai gi si class si yaw ga ni du yam se ba na hai ta ai ko chong ning ga ni si tau du si ado yi nga se ma ta okay si bisna particularly ai process mayam da put kya ni na ha di ai na sin na software tara hai ga di photoshop ai lightroom ai phone du si tau ai no snapshot mayam ne khana le ma sin nei na ko da gi lightroom je mobile su le mobile da hai ga da sha mitra ya na khana ma di da sha mitra yam na mobile da hai ga di yam na hai re ha di mayam da gi ko ado software budi makan kan yam le re ko ado camera roll ado photoshop na camera roll le re ko lightroom je dum process ti lo mang mani ado my work to man da bai wan kamani import to wa du to ko ba ado gi kamana tawi process kamana tawi ko le hali work to khena bai wan ado kamani editing hai ba post da la ga ni sai jang jang basics to lo lo man da ma kan ni nge wa i mo ado yang si na yu si sai yang na tôi là hàng nghề vậy mà đó mày hay đi tao anh tao sẽ hay hay này tôi chỉ edit tao rồi là hay import mà mà sai sử dụng definition lý do đấy đó anh hay ở hai ta rồi sai cái camera nó tạo ra bây sai mai digital imprint hai ta rồi mai format mà đó sai personal preference lấy đấy tao rồi hay cái điều rồi cái số sai itu tadi sai isagi coach đấy photo sudah isagi coach ba personal kayak ini vision nama visual nama pun penting kan artis itu film nama vision ini hari ini nggak saya kamera di menunggu mali kapai ba kayak ini imprint itu dia boleh nana tak just saya ini ada purist kamu sih nggak itu saya dia purist ini ayam street car street photographer sih nggak hai itu saya ini foto sih jadi editor itu apa nih foto itu apa nih hari ini coach nah ini in kamera itu sebenarnya best nih coach nih apa ado yang ada series dana ai dana mo kenare ko mo yi pra opposite hai da ai dana mo ado music ani photo se edit to dore hai ta ga di kamaina ko se kai da first magi kai da ha yi nge ha to ai gi season ko hai di e da color content information related to the story ka sai ge so some hai ko example is in a photo ni ko if the in the photo I could have gone with black and white si photo se ka ko tam da hoi ena khazana ba ka black and white on thok ba yai kai maram da hali kai lai na black and white on thok ni ha ta ga ni ado sai gi black and white on thok ni da ko si gi ke hani bi ngo ko si lu business si ri ba sana se tin ne hin ma ne si gi se maling lu pi ni moi gi kai hani harvest to gi moi kungi tau mo apaka asong gano sarong ron da ado si ke ko plan wa on ko men khalo si po si pu roi mai significant natra aduna
ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯃꯦꯊꯠ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯩꯗ ꯌꯦꯡꯉꯔꯒꯦ ꯐꯣꯇꯣꯁꯦ ꯀꯩꯗ ꯍꯥꯏꯗꯤ ꯀꯂꯔꯁꯤꯡꯁꯦ ꯑꯩꯅ ꯑꯣꯟꯊꯣꯛꯀꯦ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕ ꯃꯦꯟ ꯈꯔ ꯌꯦꯡ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯤꯁꯦ ꯀꯩꯒꯨꯝꯕ ꯍꯦꯛ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯑꯣꯟꯊꯣꯛꯈꯤ ꯇꯥꯔꯗꯤ ꯁꯤꯒꯤ ꯁꯅꯥꯁꯤꯗ ꯑꯩꯅ ꯄꯤꯅꯤꯡꯉꯤꯕ ꯀꯩꯅꯣꯗꯣ ꯄꯨꯔꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯈ꯭ꯔꯅꯤꯕ ꯁ꯭ꯇꯣꯔꯤꯗꯣ ꯍꯥꯏꯗꯤ ꯚ꯭ꯌꯨꯋꯔꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯏꯟꯇꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯄꯣꯏꯟ 2 ꯁꯤꯒꯤꯁꯤꯅ ꯀꯂꯔ ꯀ꯭ꯔꯤꯌꯦꯠꯁ ꯁꯕꯖꯦꯛ ꯁꯦꯄꯔꯦꯁꯟ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯍꯦꯟꯅ ꯁꯤꯗꯤ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯔꯨꯜ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩ ꯍꯥꯏꯅꯤ ꯅꯪꯅ ꯉꯁꯥꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯗ ꯎꯍꯟꯅꯤꯡꯕ ꯃꯇꯝꯗ ꯁꯤꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯛꯖꯥꯝꯄꯜꯗ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯅꯤ ꯁꯤꯒꯤ ꯇꯦꯝꯄꯜꯁꯤꯅ ꯀꯩꯒꯨꯝꯕ ꯃꯆꯨꯁꯤ ꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗ ꯍꯥꯏꯗꯤ ꯃꯥꯏ ꯁꯔꯥꯎꯟꯗꯤꯡꯁꯤꯒ ꯃꯥꯟꯅꯔꯝ ꯇꯥꯔꯒꯗꯤ ꯁꯕꯖꯦꯛ ꯁꯦꯄꯔꯦꯁꯟꯁꯤ ꯋꯥꯠꯀꯅꯤ ꯃꯤꯠꯅ ꯌꯦꯡꯕꯗꯁꯨ ꯋꯥꯒꯅꯤ ꯑꯗꯨ ꯁꯤꯒꯤꯁꯤꯅꯦ ꯃꯥꯒꯤ ꯋꯦꯗꯔꯗꯨꯒꯁꯨ ꯌꯥꯝ ꯆꯥꯟꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯗ ꯂꯥꯏꯠꯁꯦ ꯁ꯭ꯄꯣꯠ ꯑꯃ ꯇꯥꯔꯦꯀꯣ ꯑꯗꯨ ꯁꯤ ꯅꯨꯃꯤꯠꯁꯦ ꯅꯣꯡ ꯌꯥꯝ ꯃꯪꯉꯦꯕ ꯐꯣꯇꯣꯁꯤ ꯈꯤꯇꯪ ꯁꯦꯡꯕ ꯅꯣꯡ ꯌꯥꯝ ꯃꯪꯉꯦꯕ ꯑꯗꯣ ꯗꯥꯎ ꯌꯥꯕꯗꯒꯤ ꯍꯥꯏꯒꯗꯣꯏꯔꯥ ꯁꯤꯒꯤꯁꯦ ꯁ꯭ꯄꯣꯠ ꯑꯃ ꯅꯨꯃꯤꯠꯅ ꯍꯣꯔꯒ ꯇꯥꯔꯛꯄꯅꯦꯕ ꯑꯗꯨ ꯇꯦꯝꯄꯜꯁꯤ ꯃꯄꯥꯗꯁꯨ ꯆꯞ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯒ꯭ꯔꯤꯟ ꯁꯔꯥꯎꯟꯗꯤꯡꯁꯤꯃ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯣꯔꯦꯟꯖ ꯀꯂꯔ ꯔꯦꯗ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯤꯁꯤꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯂꯔ ꯁꯦꯄꯔꯦꯁꯟ ꯑꯃ ꯄꯤꯕꯅꯤꯅ ꯍꯥꯏꯗꯤ ꯐꯣꯇꯣꯁꯦ ꯍꯦꯛ ꯇꯞ ꯌꯦꯡꯕꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯑꯣꯏꯍꯜꯂꯦꯕ ꯑꯗ ꯁꯤꯒꯨꯝꯕ ꯑꯃ ꯌꯦꯡ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ एडिटिंग पीपी तौदीङꯩꯗꯀꯣ सिगुम्बा ꯑꯗꯒꯤ ꯄꯣꯏꯟ ꯑꯃꯈꯛ ꯑꯩ ꯁꯤꯔꯨꯝꯁꯨ ꯌꯥꯎꯗ꯭ꯔꯦ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯑꯣꯟꯕꯒꯤ ꯃꯇꯥꯡꯁꯦ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯁꯦ ꯑꯩꯅꯕꯨꯗꯤ ꯑꯩꯒꯤꯗꯤ ꯀꯌꯥ ꯐꯦꯚꯔꯦꯕꯜ ꯑꯣꯏꯗ꯭ꯔꯦꯕ ꯑꯩꯒꯤ ꯁ꯭ꯇꯥꯏꯜ ꯅꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯁꯦ ꯑꯣꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯥꯞꯄꯤꯕ ꯁ꯭ꯇꯥꯏꯜ ꯏꯁꯥꯒꯤ ꯁ꯭ꯇꯥꯏꯜ ꯂꯩ ꯑꯩꯅ ꯀꯥꯞꯄꯤꯁꯦ ꯑꯌꯥꯝꯕ ꯂꯦꯟꯁꯀꯦꯞꯀꯨꯝꯕ ꯑꯗꯨꯒ ꯂꯦꯟꯁꯀꯦꯞꯇ ꯍꯥꯏꯇꯥꯔꯒꯁꯨ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯔꯣꯝꯗ ꯈꯤꯇꯪ ꯆꯪꯉꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ब्लैक एंड व्हाइट ओनबगी तंजासे ओनदी फंगदेबा तंजा फंगदबा नतबा ngसाइगी फोटोसिंगसिगी मरमदुन ओरगा अइना काबि स्टाइलदुन ओरगा समना हाबदा दागि किशोर होय म्याम खंबिरमाने हाइदि कापि अदुम नत्रा लैंडस्केप कापि अदुरगसु ब्लैक एंड व्हाइट ओनबा याबा हाइदि कै हानि वर्दी ओरगा ब्लैक एंड व्हाइट ओनबा याबा फोटो कै हानि ब्लैक एंड व्हाइट ओनबा हाइदि ngसाइगी शेप्स कुंबा सिलुएट्स कुंबा अदुगुम्बा येंगागा ngसाइगी लाइन्स अदुगुम्बा कंपोजिशन म्याम अदुना स्ट्रॉंग ओरगा गांदा ब्लैक एंड व्हाइट ओनबा याइबा अदगी समना हायरबदा अइमोना फोटो एग्जांपल बुदि लेग्रे मैम तिनबा मफम हाइदा मैम ओमंग तिनबा हाइदा समना हायरबदा टेंपल अमा खता मैम लाइ खोरमबगी ओमबा हाइदारेबा अदुदा ngसाइ कलरसिना हादि कहे डिसहार्मनी म पिरकांदा कलरसिना पर्पल मरक्तुदा व्हाइट मैम मरक्तुदा पर्पल अम याव हाइतारगसु याम फरक ताना याव हाइदि कंपोजिशन दा प्लीजिंग ओइदबा अमा याव हाइकांदा ब्लैक एंड व्हाइट थो कांदा दुइ फोटो दो हाइदि हेला कहानि फरक कनिबा अदुना अदुगुम्बा यें हाइतारे ꯀꯩꯅꯣꯒꯤꯁꯤꯗ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯑꯣꯟꯕꯒꯤ ꯃꯇꯥꯡꯁꯦ ꯑꯗꯒꯤ ꯐꯥꯔꯁ ꯁ꯭ꯇꯦꯞꯅꯦ ꯑꯩꯅ ꯐꯣꯇꯣ ꯑꯦꯗꯤꯠ ꯇꯧꯕꯒꯤ ꯁ꯭ꯇꯦꯞ ꯌꯥꯝ ꯆꯝꯕ ꯄꯣꯠꯅꯦ ꯁꯤꯒꯤꯁꯦ ꯀ꯭ꯔꯣꯞ ꯇꯧꯕ ꯍꯥꯏꯁꯤꯅ ꯀ꯭ꯔꯣꯞꯁꯦ ꯃꯌꯥꯝ ꯂꯣꯏ ꯇꯧꯅ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯀ꯭ꯔꯣꯞ ꯇꯧꯕ ꯍꯥꯏꯁꯤꯅ ꯑꯗꯣ ꯕꯤꯒꯦꯁ ꯏꯝꯄꯦꯛꯁꯦ ꯀ꯭ꯔꯣꯞ ꯇꯧꯕꯁꯦ ꯐꯣꯇꯣꯁꯤꯅ ꯉꯁꯥꯏ ꯔꯨꯜ ꯑꯣꯐ ꯊꯔꯠ ꯃꯌꯥꯝ ꯈꯪꯉꯦꯀꯣ ꯔꯨꯜ ꯑꯣꯐ ꯊꯔꯠꯁꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯈ꯭ꯔꯦ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯈ꯭ꯔꯦ ꯀꯣꯝꯄꯣꯖꯤꯁꯟ ꯃꯔꯛꯇ ꯌꯥꯝ ꯍꯥꯏꯗꯤ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯑꯣꯏꯕꯁꯨ ꯂꯩꯈ꯭ꯔꯦ ꯗꯥꯛꯇꯔ ꯑꯣꯏꯅ ꯈꯪꯕꯤꯔꯝꯃꯅꯤ ꯍꯦꯟꯅ ꯑꯗꯒꯤ लेवलिंग फोटो सिगी लेवल तौबगी फोटो से मतंगदा आई हाजनी वमना फोटो से कोई ऑनलाइन मेंबर जो यावरेगा जो ते हानी फोटो से याम उरे कोई ग्रुप दजु नत्रा हादि याम फजगदो फोटो लेवल ओ हेंदो स्वाइ खिदंग चेपा यामना डिस्प्लीजिंग ओइगो येंगबा कांदा हादि अयाम न तौरा कांदा वाइट लेंस के कुंबा कापा कान तौइगो फोन येंगदबदि खांगदनि फोटो से लेवल ओइ ओइदि अदु मॉनिटर चाउ येंगा कांददि चेपसे याम नुआइतबनेबा याम फजगदो फोटो कंपोजिशन दवा खिदंग चेपे अदु कमेंटदसु याम जीजी हाइबो आरे गाइन अदि अदु लेवलिंग हादि याम चंबा पोदेबा लेवल तौ हाइ नत्रा लेवल तौ द तागदि याम फजगिदिबा फोटो फजगदो फोटो द विनियटिंग यो फोटोस अदुगुम्बा हादि कै हादि विनियट तौबसे याम कानगरे माइ इफेक्ट याम लेग्रे हाइतार विनियट तौ हाइसिदा मम मयाइदा मसाइगी व्यूअर से हाइगी विजुअल मागी पोचे मताइ मताइ सिदंग ममजन हाइतार इफेक्ट को अदुना मागी सेंटर सिदा पुसन हाइतार अटेंशन जे अदुना विनियट से सिना बे याम बेसिक ओइ पोदि को सिजे अदो सुनो को लेया दगी लेस इज मोर हाइदि हाइ याम लाएबा हाइदि कै हानि एडिट तौबसिदा कशुनते समना हाइबा अदो कशुनते हाइरगा हिता याम हेक्ता हाक्चनना तौबदो हाइदि फजरदोमनि हाइबगी मोदा हाइदि लैतबा
ꯄꯣꯠ ꯑꯃ ꯍꯥꯞꯆꯟꯕꯒꯨꯝꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯂꯥꯏꯕꯅꯦꯕ ꯏꯁꯥꯅꯗꯤ ꯈꯪꯉꯣꯏꯗꯣꯏꯅꯤ ꯑꯦꯗꯤꯠ ꯇꯧꯔꯀꯥꯟꯗꯗꯤ ꯁꯤ ꯄꯣꯠꯁꯦ ꯍꯥꯞꯆꯟꯈ꯭ꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯂꯣꯏꯔꯛꯑꯀꯥꯟꯗꯗꯤ ꯏꯁꯥꯅꯗꯤ ꯐꯖꯔꯦ ꯈꯟꯗꯣꯏ ꯃꯤ ꯑꯃꯒꯤ ꯁꯖꯦꯁꯟ ꯇꯥꯔꯀꯥꯟꯗ ꯑꯁ ꯚꯥꯏ ꯅꯪꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯀꯅꯤꯕ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯃꯤꯗꯨꯅꯗꯤ ꯁꯨꯡꯈꯪ ꯈꯪꯉꯣꯏꯕ ꯈꯪꯕ꯭ꯔꯥ एडिट से हाइडी एडी एक्सपीरियंस की मतुंग इननी बंग हांग से तो सीगी प्रेजेंटेशन अब सीगी स्लाइड से जो सी लेस इज मोर हाई सीगी माय विजुअल एक्सप्लेनेशन है दा ताकि लेस इज मोर हाई द माय भाता रने सी पोन दंगा लेस इज मोर सी में ऑप्शन दे सी इज द विजुअल एक्सप्लेनेशन मो बाय ता ताकि पोन जे सिदा तुम लाइ बस अतो में ऑप्शन दो ज्ञान दा नवा दुंबा पोन बा लाइ हता को देगे दोना पीपी तो कान द सेक्शन दा साइगे कई हाइने याम ओवर चखिबसे याम लाइबनि छाना खंगहौदमने बेहता अदुना प्रिकॉशन रो लोकिबा या सीरीज लास्ट आई स्लाइड से नो तो create your own visual style है बात है फाइंड आउट इसा होय इंस्पिरेशन बुदी म्याम लेरेको इदि तो हाइडी फोटो manipulation तौबदा हाइदी एडिट तौबदा याम अफाव मी लेग्रे सुमाइना कई हाइनी मोइगी येंगा कांदा मोइना तौबदा कोइना पामबनेबा हाइदी मागी लुक तो फंगना वदा हाइता अदो सिगी पोचे दा लाए हाइदी कई लाके हाइ कांदा मोइना तौबदा फंगद्रिसि मरमदे नंगी कापीबा कैमरा दे होरगा माना कापीबा स्टाइल बो खेनाइबो इन डिफरेंस लेग्रे अदुना मिगी हाइदी कई हाइनी मतौ तम नो हाइदी ना कई हाइनी मागी द इंस्पिरेशन स्टाइल डेवलप तौजो हाइबानी नत्रा चमन तागदि क्या बोरिंग चुनी मने फोटो मैम से अइना तौरी एडिट स्टाइल जिगा नंगा तौरी एडिट स्टाइल दो चमन तागदि क्या बोरिंग चुनी फोटोग्राफी वर्ल्ड दे नत्रा अदुना इसा हाइदी इंस्पिरेशन दि लोमा कोइ दनि नत्रा हाइदी ए माना तौरी दो हाइदी यंथीबगी वाना तब लेसन अमम लोइ हंदरनि ए माना सिगा हापी बो पोचे मचंग कोइ बसिंग दो दम खतगा हाइदी मैम ले इंस्पिरेशन दो वमनि नत्रा अदुना इसागी विजुअल स्टाइल में डेवलप तौरगा अदगी ओना मैम हेना तोंगालेना कई हाइनी हेक्ता पूरा सेवाना दि तौदबा अदगी अदुगुंबा हाइदी नसाइ इनसु हाइ पॉइंट मैम दो अदुना क्वेश्चन दो लौगी हाइता हाइदी मैम दगी तोंगालेना लौ यादे दिगा दौननि नत्रा अदुना मैम की मीडियम हम द चतनबो कोनबा इसागी स्टाइल मैम दगी स्टैंड आउट तौनबा क्राउड दगी याम रम जु तोरे नत्रा अदुना सुंग सेक्शन टाइम तो क्वेश्चन में के थंगो लेगा नि फोन दो आई नो बिफोर आफ्टर मतलब सीरीजना एने तो तेरा एडिशन कंट्रास्ट की तंग हुआ है टीवी में ए मॉनिटर से चुम साई ये हो इन काम स्टाइल से अयाम बना लाइट से डायरेक्शनल और पेजिंग पॉइंट का अदो इसागी हाइदी सिजे दुम कई हाइन हेबिट कमा थंबे वानी मैंने कापा मतलब सब्जेक्ट से कमा प्लेस तौरी पोली अदगी अदुगुंबगी हेबिट की मतुंग इन एडिट तो स्टाइल में डेवलप तौर कांदा दोइमा क्लास से मतलब सिगे से बेट नत्रा दुमाना सुनाया बेट सी याम नुंगाय वो सब्जेक्ट सेपरेशन तो याम नुंगाय साइ बैकग्राउंड दगी तो ममांग नि काप तो शो ममांग नि कापा गदि नंजन नि सिनि दानो मम जुया वसि कापनि Ayam dengan saya backlit or saya koi weather tu na ingon favorable weather agadi hari ini kami mau kosong weather agadi nung kape nantra itu nantra agadi ya ini subject place just like nama ni lah kan ada subject saya ingon on itu lain tahu itu na ini hari saya itu workflow lagi di sana nang workflow na cara na bagi style macam saya itu develop tahu dari ni lah lain nang hari saya tahu jauh macam tu kali kape habis hari subject saya kemarin tu je place tahu ini kau di habis macam ni na style में इच्छा नहीं तो डेवलप हो जाता हूँ तो मैं हम क्वेश्चन को मिल गया है कभी रोन साइए हम आई नहीं हम नेता कंडीशन है समझ है लाइट से डायरेक्शनल हो गया ना भाई ना करगा पूरा मम रगा ना भाई मम रगा ही काप से
ꯑꯗꯣ ꯃꯁꯤꯁꯤꯅ ꯍꯥꯏꯗꯤ ꯌꯥꯝ ꯐ꯭ꯂꯦꯠ ꯑꯣꯏꯕ ꯌꯥꯝ ꯏꯖꯤ ꯑꯣꯏꯕ ꯅꯨꯃꯤꯠꯅꯦꯕ ꯁꯤꯗ ꯀꯥꯞꯄ ꯃꯥꯔꯖꯤꯟꯒꯤ ꯂꯥꯏ ꯈꯨꯕꯝ ꯂꯩꯕꯗꯣ सिगिसिना फाइनल रिजल्ट होनेको सिगिसिना प्रोसेस तौद्रिबो ओनेको तो अहमद हाइदि फोटोसे हाना अꯩꯅ ngasai हाइबो कई तौबा याय हाबो फोटोसिदा कई इफेक्ट नि हाबो सिगिसे प्लेट ओइरमनिना ngasai visually interesting ओइनो पोरमा ngasai कलर सिंदि खरदि enhance तौबा ताइसिदा प्लेट सनिना ता सिले कलर सिंदि ngasai HDD ओइरमनिना अदि कई हानि ममा अतकी स्वाइग गिजिक तन कानदि मोसि मफम कई हानि तौबा लैबा सिगी ग्रीनरी लैबा मपासिंसे सि पोटसे लमा लैरम तागदि तुजनि हाबो आदि visual आइडिया सागत तारेबो एडिटिंग तौरमदाइदा तौद्रिनेदा अदुना क्रॉप ऑन तौर खनार ngasai हाबो याम बेसिक ओइबा आदि याम डिफरेंट पीपल ममदा याम बेसिक ओइबा ओ हाइतागदि सि आइदि केनो 4x5 से Instagram kapag hindi top sa crop dimension ito ida si pero sa labi na center ko hala sebo sama ko okay so like kung ni ipeng mo ka yaw nang siya diye sana like kung sisi mata class ka yaw na makata ko yaw de man diye sida लोगों को भी मार्ग इसने को आइटा भी जो मार्ग जो लोगों को भी तो राइट है kan tracing जो आपसे लगा तो मैं दी यानी ये सब लोग कौन सी दस है हम तो होगा और सी याव तो बा तो सी kan tracing जो पूरा kan सही याव तो kan tracing हम तो और यदि सी किसी माइक ऑटोमेटिक वो है ना तो इसी सिंगर होंगे सही है ये मेजॉरिटी की है से याव तो ये काम नहीं ना हम ngasai DSTV mode aina contrast se pura ke hai ta ga di contrast sa pu no si pa ya so ne contrast se ya ri lai kon ai mo ni su experiment ta ro ya ma tum da si contrast ne su pai pai bi no lai kon ge contrast ne ni adu from ne sa ne menu ni contrast ha po contrast ka mai ha pa ni ha kan da sai gi blacks kumba contrast sai to su ne difference sai light difference whites ka blacks ka kyam ke na percentage difference ka you have photos da pleasing or mo de ni ba yang ke jang ga ni phatte to ju ka de na ta na sai gi ta wo jo si ga ye na se blacks se tra ha blacks ba de gi sai gi blacks le da ni no white point ke ka chu ta adum ai go ta we sai gi ani mayam si ga ta nam ga tong na sai ma li ki ji ko ka na le pa kan tong na अदो जदे मिट्टी है कांदा फजल दुनो साइडी कंप्यूटर ना खाना को लगी ना ये खन अदो दुनो ये न साइडी यार के सी फोटो से प्ले चलम ना डिफरेंस को पुरा ना साइडी डेट तो लाइन तो को मोय नि ना अपन साइडी डेट तो वेबसाइट DEPTH तो दुनो साइडी डेट तो पी तो कॉर्नर पर नि साइडी शेडो का हाईलाइट की डिफरेंस है याम ले हम तो दरकार ता नि सी फोटो से अदो ना आई ना तो से सी फोटो से दा अदो बने से भी फोटो ने आया मदा yani highlight 진짜가 새로운 진짜이가 어 아주 쉽고 소스들이 그런 거 없이 highlight 진짜가 새로운 레이어를 해서 양 difference like 그거 그런 거 없이 basically हम बस वो है इधर ये आपसे vibrant saturation भी आगे पाएगी तो ये मॉडल saturation है यानी कलर की vibrance का saturation क्या होता है vibrance ना मांगी क्या है intensity से चिंता ले yang को मोंगा yang है मायू को percentage चिंता ले vibrance saturation से मायू तो मायू density चिंता ले kalau sih kita buat है saya yang ada itu density ini maupun चिंता berbeda tahu ni apa sih इधर से saya sih 30% को vibrance saturation 30% कम है क्यों kita bagaimana? Karena saturation dia ada di pagi tu, juga kadang adjust tahu. Mayang use tab di lain orang itu, ini nak ini, jadi tone terus yang simbol tu kan, tone high tu, yang ini sini tak ada yang efektif pula, tone masih dah, tone terus kita
ꯃꯌꯥꯝ ꯈꯪꯅꯔꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯃꯥꯒꯤ S curve ꯍꯥꯏꯕ ꯑꯃꯈꯛ ꯂꯩ S curve ꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯩ ꯍꯥꯏꯅꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯄꯥꯔꯇꯤꯀꯨꯂꯔ ꯃꯔꯨ ꯑꯣꯏ ꯉꯁꯥꯏꯒꯤ ꯐ꯭ꯂꯦꯠ ꯑꯣꯏꯕ ꯐꯣꯇꯣꯁꯤꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯣꯟꯇ꯭ꯔꯥꯁꯁꯦ ꯄꯨꯡꯀꯠꯇ ꯍꯣꯠꯅꯔꯛꯏꯗꯅ ꯉꯁꯥꯏ DHSꯁꯨ ꯁꯤꯖꯤꯟꯅꯔꯒ ꯃꯇꯣꯝꯇ ꯑꯣꯇꯣꯃꯦꯇꯤꯛ ꯇꯧꯕꯤꯗꯕ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯇꯣꯟ ꯀꯔꯞꯁꯤꯗꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯁꯤꯒꯤꯁꯦ ꯇꯣꯟ ꯀꯔꯞꯁꯤ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯁꯣꯝ ꯃꯊꯛꯁꯦ ꯁꯤꯒꯤ ꯇꯨꯕ ꯃꯌꯥꯝ ꯁꯤ ꯃꯊꯛꯁꯤꯅ ꯍꯥꯏꯂꯥꯏꯠ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯋꯦꯕ ꯍꯥꯏꯂꯥꯏꯠ ꯑꯗꯨꯒ ꯁꯣꯝ ꯃꯈꯥꯁꯤꯅ ꯁꯤ ꯃꯈꯥꯁꯤꯅ ꯁꯦꯗꯣ ꯑꯗꯨꯅ ꯁꯤꯒꯤꯁꯤꯗ ꯂꯣꯏꯅꯃꯛ ꯁꯥꯟꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯍꯩ ꯇꯥꯔꯒꯗꯤ ꯈꯤꯇꯪꯗꯤ ꯇ꯭ꯔꯤꯀꯤ ꯑꯣꯏ ꯑꯗꯨ ꯁꯥꯋꯥꯏꯁꯤꯅ ꯃꯥꯒꯤ ꯃꯤꯠ ꯇꯣꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗꯅ ꯃꯤꯠ ꯍꯥꯏꯂꯥꯏꯠ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯃꯤꯠ ꯇꯣꯟ ꯎꯊꯔꯛꯄ ꯃꯥꯒꯤ ꯗꯥꯔꯛꯀꯤ ꯃꯐꯝꯗ ꯗꯥꯔꯛ ꯄꯤꯕꯤꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯍꯥꯏꯂꯥꯏꯠ ꯂꯩꯕ ꯃꯐꯝꯗ ꯍꯥꯏꯂꯥꯏꯠ ꯄꯤꯁꯦꯕ ꯍꯥꯏꯗꯤ ꯑꯗꯨ ꯁꯤꯒꯤ ꯃꯐꯝꯁꯦ ꯃꯤꯠ ꯍꯥꯏꯂꯥꯏꯠ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯗꯤꯐ꯭ꯔꯦꯟꯁ ꯌꯥꯝ ꯂꯥꯛꯑꯦꯀꯣ ꯑꯗꯨꯅ ꯗꯤꯐ꯭ꯔꯦꯟ ꯀꯣꯟꯇ꯭ꯔꯥꯁ ꯍꯥꯞꯄꯛꯄꯁꯤꯅ ꯀꯂꯔꯁꯨ ꯋꯥꯡꯈꯠꯂꯛꯏ ꯁꯨꯗ꯭ꯔꯥ ꯑꯗꯨꯅ ꯀꯂꯔꯁꯤ ꯈꯤꯇꯪ ꯀꯂꯔꯁꯦ sida saturation the same way the same amount of red my excess strike mkhai slider lay color me am the same adagi photo se bidan hazy oba sai ki hazy oba hapo from ne dan hani fade to do ko pi hai ta ga si ma ka de si ko zero je si select to ki da ko sa ado da ga fade to do je la ka ni sai ki hani sai personal preference lay le ki pa mi ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯂꯩꯔꯤꯁꯤ S curve ꯍꯥꯏꯁꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯅ ꯈꯣꯠꯂꯛꯄꯒꯤ ꯃꯑꯣꯡꯁꯦ S ꯃꯥꯟꯕꯒꯤꯅꯦ ꯁꯤ ꯑꯩꯒꯤꯁꯤꯗꯗꯤ ꯌꯥꯝ ꯍꯥꯞꯇꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯁꯤꯗ ꯁꯦꯝꯈ꯭ꯔꯕꯅꯤꯅꯀꯣ ꯑꯌꯥꯝꯕ ꯑꯦꯛꯖꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯂꯥꯏꯠꯁꯦ ꯑꯣꯏꯊꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ HSL slider ꯀꯧꯋꯦ ꯍ꯭ꯌꯨꯒ ꯁꯦꯆꯨꯔꯦꯁꯟꯒ ꯂꯨꯃꯤꯅꯦꯟꯁꯀ ꯁꯤꯗ ꯀꯂꯔꯁꯤꯡꯁꯦ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯂꯤ ꯁꯦꯂꯦꯛ ꯇꯧꯔꯒ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯔꯦꯗ ꯑꯣꯔꯦꯟꯖ ꯌꯦꯜꯂꯣ ꯍꯥꯏꯗꯤ ꯁꯤ ꯐꯣꯇꯣꯁꯤꯗ ꯌꯥꯎꯔꯤꯕ ꯀꯂꯔ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯏ ꯃꯥꯒꯤ ꯂꯨꯃꯤꯅꯦꯟꯁ ꯑꯦꯗꯖꯁ ꯇꯧꯒꯦꯔꯥ ꯑꯗꯩ ꯀꯂꯔ ꯑꯦꯗꯖꯁ ꯇꯧꯒꯦꯔꯥ ꯃꯥꯒꯤ ꯍꯥꯏꯗꯤ ꯁꯦꯆꯨꯔꯦꯁꯟ ꯑꯦꯗꯖꯁ ꯇꯧꯒꯦꯔꯥ ꯑꯣꯔ ꯀꯩ ꯍꯥꯏꯅꯤ ꯍ꯭ꯌꯨ ꯀꯂꯔꯁꯦ ꯒ꯭ꯔꯤꯟ ꯑꯣꯏꯕꯁꯦ ꯑꯣꯔꯦꯟꯖ ꯆꯦꯟꯖ ꯇꯧꯒꯦꯔꯥ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯂꯥꯏꯗꯔ ꯃꯌꯥꯝ ꯂꯩꯕꯤꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯌꯦꯡꯉꯨ ꯍ꯭ꯌꯨꯁꯤꯗ ꯈꯤꯇꯪ ꯁꯤꯒꯤ ꯐꯣꯇꯣꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯐꯣꯇꯣꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯔꯗꯤ ꯑꯣꯏꯕ ꯇꯣꯟ ꯑꯃꯈꯛ ꯌꯥꯝ ꯒ꯭ꯔꯤꯟ ꯍꯥꯏꯔꯒꯁꯨ ꯋꯥꯎꯊꯕ ꯒ꯭ꯔꯤꯟ ꯑꯗꯨꯒꯨꯝꯕ ꯐꯖꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯐꯥꯏꯅꯦꯜ ꯐꯣꯇꯣꯗꯁꯨ ꯎꯒꯦꯀꯣ ꯑꯗꯨꯒꯤ ꯕꯨꯛꯇꯣ ꯄꯨꯔꯛꯀꯗꯣꯏꯅꯤꯅ ꯌꯦꯡꯉꯁꯦ ꯒ꯭ꯔꯤꯟꯁꯦ ꯃꯥꯒꯤ ꯄꯣꯖꯤꯇꯤꯚꯁꯦ ꯈꯤꯇꯪ ꯍꯥꯞꯄ ꯀꯂꯔꯕꯨꯗꯤ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯗꯣ ꯁꯦꯆꯨꯔꯦꯁꯟ ꯑꯃꯨꯛ ꯒ꯭ꯔꯤꯟꯁꯦ ꯌꯥꯝ ꯀꯦꯟꯈ꯭ꯔꯦꯅ ꯄꯣꯠꯁꯦ ꯑꯗꯨꯅ ꯒ꯭ꯔꯤꯟꯗꯤ ꯈꯤꯇꯪ ꯄꯨꯊꯔꯛꯄ ꯌꯥꯅꯤꯅ ꯑꯗꯒꯤ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯁꯦꯆꯨꯔꯦꯁꯟ ꯑꯗꯒꯤ ꯚꯥꯏꯕ꯭ꯔꯦꯟꯁ ꯇꯧꯕꯁꯤꯗꯅ ꯀꯂꯔꯁꯤꯡꯁꯦ ꯄꯨꯂꯞ ꯄꯨꯂꯞ ꯂꯥꯛꯏꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯀꯟꯇ꯭ꯔꯣꯜ ꯂꯩꯇꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤꯁꯦ ꯌꯥꯔꯤꯈꯩ ꯁꯤꯗꯕꯨꯗꯤ ꯕꯦꯁꯤꯛ ꯑꯣꯏꯕ ꯑꯃ ꯚꯥꯏꯕ꯭ꯔꯦꯟꯁꯁꯦ ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩ ꯍꯥꯏꯅꯤ ꯉꯁꯥꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯂꯤ ꯀꯂꯔꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯔꯛꯀꯦ ꯍꯥꯏꯔꯀꯥꯟꯗꯗꯤ ꯌꯥꯔꯛꯇꯦꯅ ꯉꯁꯥꯏꯒꯤ ꯁꯦꯆꯨꯔꯦꯁꯟ ꯚꯥꯏꯕ꯭ꯔꯦꯟꯁꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯂꯤ ꯁꯦꯝꯕꯩ ꯋꯥꯅꯤ ꯆꯞ ꯃꯥꯟꯅꯕꯗꯤ ꯄ꯭ꯔꯤꯟꯁꯤꯄꯜꯕꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯊꯝꯃꯁꯦ ꯑꯩꯈꯣꯏꯁꯤꯅ ꯔꯦꯗꯤꯁ ꯑꯣꯏꯍꯜꯂꯁꯦ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯤꯡ ꯂꯩꯕꯥꯛꯀꯤ ꯁꯔꯨꯛꯁꯦ ꯆꯣꯡꯊꯣꯛꯍꯟꯖꯦꯕ ꯉꯁꯥꯏꯒꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯐꯣꯇꯣꯁꯦ ꯈꯤꯇꯪ ꯉꯥꯟꯃꯟꯕꯒꯤ ꯃꯥꯜꯂꯦ ꯁꯣꯝꯗ ꯀꯂꯔꯁꯦ ꯈꯤꯇꯪ ꯌꯥꯛꯁꯜꯂꯦꯕ ꯁꯤꯗ ꯋꯥꯎꯕ ꯑꯩ ꯇꯤꯚꯤꯁꯦ ꯇꯤꯚꯤ ꯑꯣꯏꯕꯒꯤ ꯀꯣꯟꯇ꯭ꯔꯥꯁ ꯋꯥꯡꯉꯦ ꯑꯩꯉꯣꯟꯗ ꯋꯥꯎꯋꯦ ꯑꯗꯨ ꯆꯨꯝꯅ ꯍꯣꯠꯅꯕ ꯑꯗꯒꯤ ꯀꯩꯅꯣ ꯌꯧꯈ꯭ꯔꯦ ꯀꯂꯔꯁꯤꯗ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯒ꯭ꯔꯤꯅꯔꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯈꯤꯇꯪ ꯆꯣꯡꯊꯣꯛꯍꯟꯁꯦ ꯍꯥꯏꯔꯒꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤꯁꯤꯗꯤ ꯒ꯭ꯔꯤꯟꯗ ꯗꯣꯃꯤꯅꯦꯟ ꯑꯣꯏꯕ ꯐꯣꯇꯣꯅꯤꯅ ꯉꯁꯥꯏꯒꯤ ꯆꯤꯡ ꯃꯔꯛꯁꯤꯗꯒꯤ ꯁꯤꯒꯤ ꯒ꯭ꯔꯤꯟꯁꯤꯗꯤ ꯈꯔ ꯗꯣꯃꯤꯅꯦꯟ ꯑꯣꯏꯗꯅ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯑꯗꯨꯅ ꯒ꯭ꯔꯤꯟꯗ ꯗꯣꯃꯤꯅꯦꯟ ꯑꯣꯏꯔꯕꯅꯤꯅ ꯒ꯭ꯔꯤꯟꯒꯤ ꯂꯨꯃꯤꯅꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯉꯥꯟꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯆꯨꯝꯊꯣꯛꯄꯤꯕ ꯑꯗꯨꯗꯗꯤ ꯈꯦꯠꯅꯕꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯒꯤ ꯐꯣꯇꯣꯁꯤꯗ ꯂꯧꯕ ꯌꯥꯕ ꯑꯗꯒꯤ ꯈꯔ ꯁꯤ ꯃꯈꯥ ꯇꯥꯕꯁꯤꯡꯁꯤꯗꯤ ꯁ꯭ꯄꯤꯠ ꯇꯣꯅꯤꯡꯒꯁꯤꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ
ꯑꯩꯅ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯇꯣꯟ ꯑꯃꯈꯛꯅ ꯁꯤꯒꯤꯁꯦ ꯃꯥꯒꯤ ꯗꯦꯟꯁꯤꯇꯤꯁꯦ ꯁꯦꯆꯨꯔꯦꯁꯟ ꯆꯥꯡꯁꯤꯅ 5ꯇ ꯊꯝꯕꯀꯣ ꯑꯗꯨꯒ 5ꯗ 200 5ꯁꯤꯗ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯦꯕ ꯀꯩ ꯍꯥꯏꯅꯤ ꯀꯂꯔꯒꯤ ꯇꯥꯏꯅꯐꯝ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯒꯤ ꯇꯥꯏꯅꯐꯝ ꯕ꯭ꯂꯨꯒ ꯀꯩ ꯍꯥꯏꯅꯤ ꯇꯔꯀꯣꯏꯁꯀ ꯇꯥꯏꯅꯐꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯇꯣꯟꯁꯦ ꯐꯣꯇꯣꯁꯤꯡꯗ ꯂꯣꯏꯅꯃꯛ ꯇꯧꯔꯀꯥꯟꯗ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯔꯀꯥꯟꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯨꯛ ꯑꯃ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯨꯛ ꯑꯃ ꯗꯤꯕꯦꯂꯞ ꯇꯧꯔꯛꯀꯗꯣꯏꯅꯤ ꯉꯥꯛꯇ ꯁꯤ ꯌꯥꯝ ꯃꯔꯨꯅꯤ ꯑꯗꯒꯤ ꯑꯇꯣꯞꯄꯗꯤ ꯊꯣꯏꯗꯣꯛꯄ ꯇꯧꯕ ꯌꯥꯏ ꯁꯥꯔꯄꯅꯤꯡꯅ ꯇꯧꯕ ꯌꯥꯏꯀꯣ ꯂꯥꯏꯠꯅꯤꯡꯁꯤꯗ ꯑꯇꯣꯞꯄ ꯑꯣꯟꯂꯥꯏꯟ ꯃꯦꯝꯕꯔꯁꯤꯡ ꯀꯩꯅꯣ ꯇꯧꯕ ꯌꯥꯎ ꯂꯥꯏꯠꯅꯤꯡ ꯂꯣꯏ ꯁꯤꯖꯤꯟꯅꯕ ꯂꯥꯏꯠꯅꯤꯡ ꯂꯣꯏꯅ ꯐꯣꯇꯣꯁꯣꯞꯁꯨ ꯁꯤꯖꯤꯟꯅꯩꯅ ꯑꯌꯥꯝꯕ ꯐꯣꯇꯣꯁꯦ ꯀꯩꯗ ꯏꯗꯤꯠ ꯇꯧꯒꯦꯕ ꯑꯌꯥꯝꯕ ꯂꯥꯏꯠꯅꯤꯡꯗ ꯇꯧ ꯂꯥꯏꯠꯅꯤꯡꯗ ꯐꯣꯇꯣꯁꯣꯞꯇ ꯇꯧꯔꯒꯁꯨ ꯆꯞꯇꯤ ꯃꯥꯟꯅꯩ ꯀꯦꯃꯦꯔꯥꯔꯣꯝꯗ ꯇꯧꯗꯣꯏꯅꯦ ꯅꯠꯇ꯭ꯔꯥ ꯈꯤꯇꯪ ꯋꯥꯛꯇꯣꯗꯤ ꯈꯦꯠꯅꯕꯩ ꯋꯥꯅꯤ ꯌꯦꯡꯉ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯀꯩꯅꯣ ꯇꯧꯋꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯔꯦꯗꯤꯑꯦꯜ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯀꯥꯎ ꯁꯤꯒꯤꯁꯤꯗ ꯂꯥꯏꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦꯕ ꯁꯤ ꯐꯣꯇꯣꯁꯦ ꯐ꯭ꯂꯦꯠ ꯆꯠꯂꯤꯅ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯂꯥꯏꯠꯁꯦ ꯃꯊꯛꯇꯒꯤ ꯁꯨꯃꯥꯏꯅ ꯐꯣꯇꯣꯁꯦ ꯂꯥꯏꯠꯁꯦ ꯁꯨꯃꯥꯏꯅ ꯀꯥꯞꯄꯛꯄꯩ ꯇꯥꯏꯞ ꯇꯧꯕ ꯃꯃꯥꯡꯗꯒꯤ ꯇꯧꯔꯒ ꯑꯗꯨꯅ ꯁꯕꯖꯦꯛꯇꯨ ꯄꯨꯟꯅ ꯂꯟꯁꯤꯜꯂꯒ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠꯇꯣ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯁꯕꯖꯦꯛ ꯁꯦꯄꯔꯦꯁꯟꯁꯨ ꯋꯥꯠꯂꯦ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯋꯥꯠꯂꯦ ꯉꯁꯥꯏꯒꯤ ꯂꯥꯏꯠꯇ ꯍꯥꯏꯂꯥꯏꯠꯇ ꯁꯦꯗꯣꯒꯤ ꯗꯤꯐ꯭ꯔꯦꯟꯁꯇꯣ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯐꯣꯇꯣꯁꯦ ꯐ꯭ꯂꯦꯠ ꯆꯠꯂꯕꯅꯤꯅ ꯉꯁꯥꯏꯒꯤ ꯂꯥꯏꯠꯇꯣ ꯂꯩꯇ꯭ꯔꯕ ꯂꯥꯏꯠꯇꯨꯗꯤ ꯍꯥꯞꯁꯦꯕ ꯌꯦꯡꯁꯦꯕ ꯈꯤꯇꯪ ꯀꯩꯅꯣꯒꯤ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯂꯥꯏꯠꯁꯦ ꯁꯣꯝꯗꯒꯤ ꯂꯥꯛꯄ ꯁꯥꯔꯁꯦꯕ ꯑꯩ ꯐꯣꯇꯣꯗ ꯌꯥꯝ ꯇꯧꯋꯤ ꯏꯐꯦꯛꯅꯦ ꯁꯤꯒꯤꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤꯁꯤꯅ ꯔꯦꯟꯖ ꯃꯥꯔꯛꯁꯦ ꯁꯤ ꯂꯥꯏꯠ ꯃꯔꯤꯕꯨꯗꯤ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦ ꯁꯤꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯔꯦꯗ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯔꯦꯗꯤꯑꯦꯜ ꯀꯩꯅꯣꯁꯤꯅ ꯏꯐꯦꯛ ꯇꯧꯕ ꯃꯐꯝꯁꯤꯡꯅꯦ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅꯁꯤꯗꯤ ꯑꯣꯏꯗꯦꯗꯅ ꯔꯦꯗꯁꯤ ꯌꯧꯔꯛꯇꯦꯗꯅ ꯁꯤꯁꯤꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯞꯇꯣꯔꯤꯕ ꯏꯐꯦꯛꯁꯦ ꯁꯤꯒꯤ ꯔꯦꯗꯀꯤ ꯃꯅꯨꯡꯁꯤꯗ ꯐꯪꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯥꯎꯠꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯗꯨꯅ ꯁꯤ ꯃꯊꯛꯀꯤ ꯁ꯭ꯋꯥꯏꯗ ꯊꯥꯡꯒꯤ ꯁ꯭ꯋꯥꯏ ꯌꯦꯡꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯨꯜ ꯑꯃꯈꯛꯅ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯉꯁꯥꯏꯒꯤ ꯔꯦꯟꯖ ꯍꯥꯏꯔꯒ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯒꯤ ꯑꯥꯎꯠꯂꯥꯏꯟ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯑꯣꯏꯖꯔꯁꯨꯅꯦ ꯉꯁꯥꯏꯒꯤ ꯍꯥꯏꯂꯥꯏꯠꯀ ꯁꯦꯗꯣꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯁꯣꯐꯋꯦꯌꯔꯁꯤꯅ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯃꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯗꯨꯅ ꯗꯤꯇꯦꯛ ꯇꯧꯔꯦ ꯃꯥꯅ ꯈꯪꯉꯕꯅꯤꯅ ꯁꯤꯒꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯑꯥꯎꯠꯂꯥꯏꯟꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯦꯅ ꯔꯦꯗ ꯃꯆꯨ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯑꯥꯎꯠꯂꯥꯏꯟꯗꯨꯅꯤꯀꯣ ꯑꯗꯨꯒ ꯔꯦꯟꯖꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯂꯥꯏꯠꯁꯤꯡꯁꯦ ꯁꯤꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯗꯤꯇꯦꯛ ꯇꯧꯕꯤꯅꯦꯕ ꯁꯦꯗꯣꯁꯤꯡꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤꯗ ꯍꯥꯞꯄꯛꯇꯣꯔꯤꯕ ꯏꯐꯦꯛꯁꯤꯡꯁꯦ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯔꯦꯗꯁꯤ ꯈꯤꯇꯪ ꯋꯥꯡꯊꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯉꯁꯥꯏꯒꯤ ꯍꯥꯏꯂꯥꯏꯠꯁꯤꯡꯁꯤꯗ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯈꯤꯕꯅꯦꯕ ꯁꯤꯒꯤ ꯏꯐꯦꯛꯁꯦ ꯑꯗꯨꯅ ꯌꯦꯡꯉꯁꯤ ꯃꯥꯒꯤ ꯍꯥꯏꯂꯥꯏꯠꯁꯤꯡꯗꯪ ꯁꯦꯂꯦꯛ ꯇꯧꯔꯦ ꯍꯥꯏꯗꯤ ꯍꯥꯏꯂꯥꯏꯠꯁꯤꯡꯁꯤꯗ ꯑꯣꯏꯔꯒꯅ ꯎꯒꯤ ꯃꯄꯥꯁꯤꯡꯁꯦ ꯈꯔ ꯂꯪꯕꯤꯁꯤꯡꯁꯦ ꯑꯗꯨꯝꯕꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯐꯝꯁꯤꯡꯁꯦ ꯈꯤꯇꯪ ꯉꯥꯛꯇꯪ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯐꯣꯇꯣ ꯂꯩꯇꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯏꯐꯦꯛꯇ ꯂꯥꯛꯏ ꯄꯨꯂꯞ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯃꯤꯡ ꯑꯣꯏꯕ ꯍꯥꯏꯂꯥꯏꯠ ꯈꯔ ꯂꯪꯈꯠꯂꯤꯕ ꯖꯒꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯕ ꯁꯤꯒꯤꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯁꯤꯒꯤꯁꯤꯅ ꯐꯤꯜꯇꯔ ꯍꯥꯏꯕ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯏꯠ ꯍꯥꯞꯄꯕꯅꯤꯅ ꯉꯁꯥꯏꯒꯤ ꯂꯥꯏꯠꯁꯦ ꯗꯤꯔꯦꯛꯁꯅꯦꯜ ꯑꯣꯏꯍꯟꯁꯦ ꯍꯥꯏꯈꯤꯕ ꯑꯩꯅ ꯁꯣꯝ ꯃꯊꯛꯁꯤꯅ ꯂꯥꯏꯠꯁꯦ ꯂꯥꯛꯄꯒꯤ ꯁꯣꯔꯁ ꯑꯣꯏꯍꯜꯂꯁꯦ ꯁꯣꯝꯒꯤꯁꯤꯅ ꯈꯔ ꯃꯝꯍꯜꯂꯁꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯣꯠꯁꯦ 3D ꯏꯐꯦꯛ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯁꯤꯒꯤꯁꯤꯗ ꯁꯣꯝꯒꯤꯁꯤꯗ ꯗꯥꯔꯀꯟ ꯁꯤꯒꯤꯁꯤ ꯐꯪꯉꯦꯕ ꯕꯔꯟ ꯇꯧꯕ ꯗꯥꯔꯀꯟ ꯇꯧꯕ ꯏꯟꯗꯤꯀꯦꯠ ꯇꯧꯁꯟꯕ ꯁꯤꯗꯗꯤ ꯄꯨꯔꯥ ꯃꯝꯃꯦ 시기스나 무지기도 시기스나 이게 지금 너가 야오래 지금 양배 수고 보신 분이 하다 또 주변에 지금 또 하나 되게 좀 너를 라이나 거 자기 나는 뭐 엄청 발달 자기 지금 다른 라이트 하이번 또 주변에 지금 포토숍도 수야하냐 자기 내가 시험하가 포토숍에는 프로세스가 많이 나오는 관계 여기 소바 이펙트 안 쓰려니까 시기 지문지나
ꯁꯥꯏꯟꯁꯅ ꯄꯣꯔꯇ꯭ꯔꯦꯠꯀꯨꯝꯕ ꯀꯥꯞꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯃꯣꯗꯦꯜꯒꯤ ꯃꯃꯤꯠꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯤ ꯃꯥꯒꯤ ꯃꯃꯤꯠꯁꯦ ꯂꯪꯈꯠꯍꯟꯕ ꯍꯥꯏꯗꯤ ꯏꯐꯦꯛ ꯍꯥꯞꯄ ꯀꯩ ꯍꯥꯏꯅꯤ ꯍꯦꯟꯅ ꯀ꯭ꯂꯦꯔꯤꯇꯤ ꯍꯥꯞꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯁꯣꯐꯇꯟ ꯁ꯭ꯀꯤꯟ ꯀꯥꯏꯅ ꯃꯥꯒꯤꯁꯤꯅ ꯏꯆꯝ ꯆꯝꯕꯗꯤ ꯏꯐꯦꯛꯅꯤ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯦꯔꯤꯇꯤꯒ ꯁꯥꯔꯄꯤꯡꯒ ꯂꯩꯊꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯣꯇꯣꯁꯣꯞꯇꯗꯤ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯒꯅꯤ ꯃꯥ ꯃꯣꯏꯒꯤ ꯀꯩꯅꯣꯒ ꯌꯥꯝ ꯂꯩꯕꯅꯦ frequency separation kind of young lady river, young transfer is a little style woman, seasonal weather. This white thing and yard and she is a flight over and she performed rather than Heidi to see she was functioning like those being the high time for the flip over for the top kind of money for the high machine, but only the cow. Series là xoáy tàu gần hai lại trên dưới còn cái tàu mình sau đây series lại cái xoáy nó để cái con của nó sẽ đôi sinh ra sẽ cái tàu mình ở dưới là xoáy cái series sinh ra xoáy lên ra kìa tại vì tụi ta cái tàu mình nó là xoáy nó là mình đẹp rồi xoáy nó giả series của con xe cái số xe như này thì được lên okay, if you have like Photoshop is probably I am to try to do this. Some my my like sau những cái câu chuyện thì quay lại công an là mình thân là sao? Mà không được, xin software trong đầu. Ado manually tao về rồi, hay hay được đấy. Photoshop là là công an này. Nó ăn đi. Nó khăng đầu thì phải anh là nhớ luôn thôi thì cheese là mang anh xem mà không cheese là xem mà tôi thì mà tao thì ada ở cái thằng cái nào rồi cheese photo sẽ là before sẽ ham sẽ lên rồi lại của số này tao sẽ học sang về cái này sẽ tao mới làm được cái tao graduate tao hay cả lại cái difference khi là cái effect nó thằng nó bạn cái color separation nên hay tu sĩ chính là bác sĩ cái nó vừa sẽ là hồi rồi cái này sai những nhà sáng tạo rồi nè thì photo cái này separation nó là không đâu cái advantage chính là về cái này ya sih kalau cuma kan itu jadi next person boleh